ꯍꯟꯊꯅ ꯇꯧꯋꯤ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯌꯣꯛꯄꯗꯅ ꯄꯩꯁꯥꯗꯤ ꯁꯣꯝꯗ ꯌꯥꯝ ꯆꯪꯈꯤꯗ꯭ꯔꯦ ꯐꯔꯦ ꯑꯗꯨ ꯑꯇꯩꯗꯤ ꯐꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯄꯤꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯃꯌꯦꯛꯀꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗꯣ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛꯀꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗꯣ ꯑꯥ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯄꯤꯔꯦꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯏꯇꯣꯟꯗ ꯇꯝꯒꯦꯅ ꯆꯪꯉꯛꯏꯅꯦ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯌꯦꯜꯍꯧ ꯃꯌꯦꯛ ꯀꯟꯅꯅꯕꯒꯤ ꯍꯧꯖꯤꯛ ꯑꯉꯛꯄ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯛꯑꯦ ꯃꯣꯏ ꯑꯉꯛꯄ ꯃꯗꯨ ꯐꯩꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯕꯣꯝꯕꯦ ꯍꯥꯏ ꯀꯣꯔꯠꯇꯒꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯇꯔꯨꯟ ꯀꯨꯃꯥꯔ ꯀꯧꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯆꯤꯐ ꯖꯁꯇꯤꯁ ꯀꯔꯤꯒꯤꯁꯤ ꯃꯥꯒꯤꯗꯤ ꯀꯂꯤꯛ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯆꯍꯤ 10 ꯊꯤꯡꯖꯤꯟꯕꯒꯤ ꯈꯕꯔ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯞꯈꯤꯕ ꯈꯕꯔꯒꯥꯇꯨ ꯂꯣꯏꯅꯃꯛ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯇꯥꯝꯁꯤꯗ ꯑꯍꯣꯕ ꯑꯝꯇ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯌꯦꯜꯍꯧ ꯃꯌꯦꯛꯀꯤ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯃꯤꯇꯩ ꯃꯔꯨꯞ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯃꯌꯦꯛꯀꯤ ꯄꯣꯠꯐꯝ ꯃꯥꯟꯅꯗꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯜ ꯑꯗꯨ ꯃꯁꯤ ꯑꯩꯅ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝ ꯑꯃ ꯑꯩ ꯌꯥꯝ ꯊꯨꯅ ꯀꯧꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯌꯦꯜꯍꯧ ꯃꯌꯦꯛꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯣꯏꯗꯅ ꯆꯠꯍꯧꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯛ ꯈꯪꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯂꯥꯛꯑꯒꯗꯤ ꯍꯥꯏ ꯀꯣꯔꯠꯇ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯄꯤꯔꯕꯅꯤ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯊꯣꯏꯅ ꯊꯦꯡꯅꯔꯅꯤ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯔꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯦꯜ ꯑꯣꯏꯔꯕꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯀꯣꯔꯠꯇ ꯌꯨꯑꯦꯟꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯁꯦꯕ ꯑꯗꯣ ꯃꯁꯤ ꯀꯩꯅꯣꯒꯤ ꯀꯔꯤ ꯀꯣꯛꯁꯤ ꯅꯤꯡꯁꯤꯡꯒꯦꯀꯣ ꯃꯣꯏꯅ ꯒꯣꯔꯃꯦꯟꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯅ ꯉꯝꯕ ꯀꯔꯤ ꯃꯌꯦꯛ 13ꯀꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦꯅꯦ ꯄꯋꯥꯔ ꯇꯜꯂꯦꯗ ꯀꯣꯟꯅ ꯅꯤꯡꯁꯤꯡꯖꯔꯛꯀꯅꯤ ꯑꯗꯨ ꯃꯥꯒꯤ ꯋꯥꯗꯨꯅ ꯐꯥꯏꯅꯦꯜ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯁꯀꯤ ꯌꯦꯁ ꯄꯤꯔꯤꯕ ꯁꯥꯔꯇꯤꯐꯥꯏꯠꯇꯣ ꯃꯍꯥꯛꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯁꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯑꯣꯏꯒꯗꯧꯕꯅꯦꯕ ꯃꯔꯝꯗꯤ ꯃꯌꯦꯛꯀꯤ ꯀꯦꯁꯁꯤ ꯋꯥꯔꯜꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯄꯊꯥꯞꯁꯤ ꯈꯪꯗꯦꯕ ꯑꯗꯨꯅ ꯋꯥꯟꯁ ꯗꯤꯒ꯭ꯔꯤꯠ ꯐꯪꯉꯕꯗꯤ ꯑꯦꯅꯤ ꯀꯣꯔꯠ ꯑꯃꯅ ꯑꯣꯕꯖꯦꯛꯁꯟ ꯌꯥꯗꯕ ꯗꯤꯒ꯭ꯔꯤꯠꯅꯦꯕ 2005 ꯑꯦꯄ꯭ꯔꯤꯜ 29ꯗ ꯐꯪꯉꯤꯕ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛꯀꯤ ꯀꯦꯁꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔꯁꯤꯡ ꯑꯌꯥꯝꯕ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯈꯪꯅꯅꯕꯒꯤ ꯄꯣꯠꯁꯦ ꯑꯩꯒꯨꯝꯕ ꯏꯂꯤꯇꯔꯦꯠ ꯑꯃꯅ ꯍꯥꯏꯕꯨꯗꯤ ꯄꯛꯆꯗ꯭ꯔꯕ ꯑꯗꯣ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯇꯔꯨꯟ ꯀꯨꯃꯥꯔ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯐꯖꯅ ꯄꯥꯏꯔꯒ ꯗꯣꯀꯨꯃꯦꯟ ꯄꯨꯝꯅꯃꯛꯇꯨ ꯃꯈꯣꯏꯗ ꯁꯤꯟꯅꯔꯒ ꯊꯕꯛꯁꯤ ꯆꯠꯊꯅꯕ ꯍꯣꯠꯅꯖꯔꯦ ꯏꯇꯣꯟ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯟ ꯆꯪꯉꯛꯀꯅꯤ ꯑꯗꯒꯤ ꯃꯤ ꯑꯈꯪꯕꯕꯨꯗꯤ ꯂꯩꯔꯦꯀꯣ ꯁꯦꯟꯗꯨꯅꯤ ꯏꯝꯄꯣꯔꯇꯦꯟ ꯁꯦꯟꯁꯦ ꯑꯃꯠꯇ ꯋꯥꯠꯂꯔꯣꯏ ꯍꯥꯏꯕꯗꯤ ꯂꯣꯌꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯑꯃꯒꯤ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯃꯤꯇꯩ ꯌꯦꯜꯍꯧꯁꯤ ꯃꯥꯂꯦꯝꯗꯒꯤ ꯀꯟꯁꯦ ꯍꯥꯏꯔꯕꯗꯤ ꯂꯣꯟ ꯃꯌꯦꯛ ꯏꯅꯥꯠ ꯍꯥꯏꯕꯁꯤ ꯁꯦꯠ ꯑꯃ ꯆꯠꯇꯕ ꯌꯥꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤ나 ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯅꯆꯥꯒ ꯂꯣꯏ ꯈꯨꯠꯁꯝꯅꯗꯅ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯣꯏꯅ ꯂꯣꯏꯅꯗꯅ ꯆꯠꯃꯤꯟꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ ꯑꯃ ꯑꯦꯁꯦꯝꯕ꯭ꯂꯤ ꯐ꯭ꯂꯣꯔꯗ ꯄꯨꯊꯣꯛꯇꯅ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏꯒꯤ ꯏꯕꯣꯝꯆꯥꯅ ꯄꯨꯊꯣꯛꯍꯜꯂꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤ 2001ꯗ ꯁꯦꯟꯁꯁꯇ ꯃꯤꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯌꯥꯎꯈ꯭ꯔꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗꯨꯒꯤ ꯃꯤ 1,2,94,000 ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯇ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯥꯗꯔꯁꯇ ꯅꯝꯁꯤꯜꯂꯒ ꯊꯝꯃꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯍꯟꯗꯛꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯈꯠꯂꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯈꯠꯄꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯤꯗ ꯇꯧꯔꯒ ꯃꯈꯣꯏ ꯍꯨꯝꯐꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯊꯥꯔꯒꯅꯤ ꯑꯗꯨꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯨꯊꯣꯛꯍꯜꯂꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ 7ꯁꯦ ꯂꯧꯅꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯗꯅ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟꯕꯨ ꯂꯧꯈ꯭ꯔꯦꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯛꯑꯅꯤ
ꯆꯥꯁꯦ ꯇꯧꯔꯨꯅꯨ ꯑꯗꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯕ ꯅꯠꯇꯦ ꯆꯥꯁꯦ ꯏꯪꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯆꯥꯅ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯤ ꯌꯥꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠꯁꯤꯃ ꯁꯣꯏꯗꯅ ꯂꯧꯔꯅꯤ ꯑꯩꯅ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯨꯕꯗꯨꯗ ꯏꯇꯣꯟꯒꯤ ꯃꯅꯥꯛꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇꯅ ꯁꯨꯝ ꯂꯥꯛꯑꯝꯕ ꯑꯗꯨ ꯁꯨꯝ ꯆꯪꯕꯁꯤ ꯁꯨꯝ ꯐꯔꯛ ꯇꯥꯗꯅ ꯏꯇꯣꯟꯒꯤ ꯃꯤꯡꯐꯥꯎ ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯩ ꯍꯪꯉꯤꯅꯤ ꯑꯁꯤꯗ ꯑꯩꯅ ꯌꯨꯝꯅꯥꯝ ꯑꯃ ꯂꯩꯕꯅꯤ ꯁꯤꯗꯩꯗ ꯃꯤꯇꯩ ꯆꯠꯄ ꯑꯗꯨꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯇꯨꯅꯥꯟ ꯑꯗꯨꯒ educational name Moirangthem Joy Kumar. Oh, Moirangthem Joy Kumar. Oh. ꯑꯩꯅ ꯌꯨꯝꯅꯥꯝ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯣꯟ ꯍꯧꯖꯤꯛ ꯎꯅꯗꯅ ꯂꯩꯔꯤꯁꯦ ꯀꯨꯏꯔꯔꯣꯏ ꯉꯁꯤ ꯅꯨꯃꯤꯠ 53 ꯉꯥꯏꯁꯜꯂꯛꯑꯦ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯄꯤꯕꯁꯤ ꯅꯨꯃꯤꯠ ꯍꯨꯝꯐꯨꯅꯤ ꯆꯪꯉꯦ ꯍꯥꯏꯕ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯄꯤꯈꯤꯕꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇ꯭ꯔꯕ ꯀꯦꯁ ꯍꯥꯏ ꯀꯣꯔꯠꯇ ꯊꯦꯡꯅꯔꯅꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯄꯥꯎꯁꯤ ꯇꯥ ꯐꯪꯖꯕ ꯏꯇꯣꯟ ꯁꯣꯏꯗꯅꯅꯦ ꯃꯥꯏ ꯄꯥꯛꯑꯒ ꯆꯠꯂꯅꯤ ꯑꯗꯨ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛ ꯀꯁꯥꯔ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯤꯔꯤꯗꯒꯤ ꯖꯣꯏ ꯀꯨꯃꯥꯔ ꯃꯨꯛꯇꯨꯝ ꯖꯣꯏ ꯀꯨꯃꯥꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯠꯅꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯌꯦꯜꯍꯧꯃꯌꯦꯛꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯌꯦꯅ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯨꯔꯤ ꯕꯣꯝꯕꯦꯗꯒ ꯆꯠꯇꯅ ꯇꯧꯔꯨꯔꯦ ꯑꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯎꯖꯝꯒꯤ ꯃꯅꯤꯟꯗ꯭ꯔꯣ ꯀꯧꯕ ꯑꯃꯒ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯆꯠꯇꯅ ꯇꯧꯔꯦ ꯃꯅꯤꯟꯗ꯭ꯔꯣꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯅꯤꯟꯗ꯭ꯔꯣꯅꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯝꯃꯦ ꯄꯠꯅꯥꯗ ꯊꯥꯖꯤꯜꯂꯝꯃꯦ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯁꯇ ꯑꯗꯒꯤ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯌꯦꯛꯁꯦ ꯕꯦꯡꯒꯣꯜꯗꯒꯤ ꯄꯨꯁꯜꯂꯛꯄ ꯃꯌꯦꯛꯅꯤ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯒ ꯂꯧꯅꯅꯕꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯔꯦ ꯊꯥꯖꯤꯜꯂꯝꯃꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯧꯕ ꯆꯠꯂꯅꯤ Linguistic Survey of India ꯒꯤ volume 3 part 3 3다 ꯂꯃꯥꯏ 12ꯗ ꯌꯥꯎꯔꯤꯗꯣ ꯂꯃꯥꯏ 12 ꯑꯗꯥꯏꯗ ꯑꯣꯏꯔꯅꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯂꯥꯟꯅ ꯂꯩꯔꯕꯅꯦꯕ Linguistic Survey of India ꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯤꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯤꯗꯣ ꯑꯗꯨ ꯂꯩꯔꯗꯤ ꯃꯣꯏ ꯃꯌꯦꯛ 63 ꯆꯠꯂꯔꯣꯏꯅꯦ ꯊꯥꯗꯣꯛꯈ꯭ꯔꯤꯅꯤꯗꯅ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯂꯦꯡꯒ꯭ꯋꯦꯖꯇꯤꯛ ꯁꯔꯚꯦ ꯀꯣꯄꯤ ꯂꯩ ꯍꯥꯏꯌꯦ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯕ꯭ꯔꯦꯔꯤ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯑꯗꯨ ꯃꯣꯏꯅ ꯄꯪꯗꯅ ꯇꯧꯖꯕꯅꯤꯗ ꯑꯗꯨ ꯃꯣꯏ ꯀꯔꯤ ꯀꯥꯟꯅꯔꯤꯃꯣꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤꯁꯨ ꯑꯗꯨꯒꯤ ꯀꯣꯄꯤ ꯂꯩꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏ ꯀꯔꯤ ꯀꯥꯟꯅꯔꯤꯃꯣ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯃꯣ ꯃꯥꯡꯕꯁꯨ ꯃꯥꯡꯃꯤꯟꯅꯩ ꯃꯥꯅꯤ ꯅꯦꯁꯟ ꯑꯃꯒꯤ ꯂꯩꯖꯔꯝꯃꯤꯕ ꯃꯌꯦꯛꯇꯨꯅ ꯏꯕ ꯄꯨꯌꯥ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯡꯒꯣꯜꯗꯒꯤ ꯄꯨꯁꯜꯂꯛꯄ ꯕꯦꯡꯒꯣꯜꯒꯤ ꯏꯀꯣꯅꯣꯃꯤ ꯑꯣꯏꯗꯕ ꯆꯠꯅꯗꯕ ꯃꯌꯦꯛ ꯑꯃꯅ ꯃꯌꯦꯛ 63 ꯁꯦꯝꯃꯒ ꯕꯦꯡꯒꯣꯂꯤ ꯑꯔꯤꯕ ꯃꯌꯦꯛ ꯕꯦꯡꯒꯣꯂꯤꯒꯤ ꯆꯠꯅꯗ꯭ꯔꯕ ꯑꯔꯤꯕ ꯃꯌꯦꯛ ꯏꯀꯣꯅꯣꯃꯤ ꯑꯣꯏꯗꯕ ꯃꯌꯦꯛ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛꯇꯨꯕꯨ ꯃꯤꯇꯩ ꯃꯌꯦꯛꯅꯦꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏ ꯃꯤꯇꯩ ꯁꯥꯒꯩ ꯑꯔꯤꯕꯒꯤ ꯄꯤꯕꯥꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏꯁꯦꯟ ꯌꯦꯜꯍꯧ ꯃꯌꯦꯛꯅ ꯍꯛꯑꯒ ꯂꯩꯔꯝꯃꯤꯕꯁꯤ ꯃꯣꯏ ꯈꯪꯗ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯏꯇꯣ ꯑꯩꯈꯣꯏꯒꯤꯃꯛ ꯂꯩꯔꯝꯃꯤꯁꯦ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯨꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯄꯤꯕꯥ ꯑꯣꯏꯔꯕ ꯑꯗ ꯔꯁꯩꯀꯥꯔꯒ ꯗꯤꯔꯘꯩꯀꯥꯔꯒ ꯁꯨꯃꯥꯏ ꯆꯤꯡꯕꯒ ꯁꯨꯃꯥꯏ ꯆꯤꯡꯕ ꯑꯃꯒ ꯁꯅꯥꯃꯍꯤ ꯁꯦꯟꯌꯦꯛꯇ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨ ꯃꯗꯨ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯟꯕ ꯆꯪꯕꯗ ꯀꯔꯤꯅꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯃꯥꯜꯂꯦ ꯄꯨꯅ ꯆꯠꯄꯤꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯑꯣꯍꯣ ꯑꯗꯨ ꯍꯜꯂꯛꯈꯤꯅꯤ ꯏꯇꯣꯟ ꯍꯜꯂꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕꯗꯣ ꯃꯁꯥꯗꯣ ꯈꯨꯗꯣꯡ ꯁꯨꯌꯥꯝ ꯊꯤꯔꯝꯒꯅꯤ ꯋꯥꯟ ꯗꯦ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯪꯗꯦꯗ ꯑꯏꯪ ꯉꯛꯇ ꯍꯥꯟꯅ ꯂꯧꯕꯤꯌꯨ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯣꯟ ꯊꯦꯡꯅꯕ ꯉꯛꯀꯅꯤ ꯃꯥꯅꯤ ꯉꯛꯀꯗꯧꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯃ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯃꯥꯏꯕꯤ ꯑꯃꯗ ꯁꯤ ꯌꯦꯡꯉꯨ ꯇꯧꯕꯤꯈꯤꯗ꯭ꯔꯦ ꯃꯥꯏꯁꯨ ꯈꯨꯗꯣꯡ ꯆꯥꯈꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯀꯥꯡꯕꯨꯁꯤ ꯆꯨꯝꯅ ꯆꯠꯇꯦ ꯃꯣꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤꯔꯣꯝꯗ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯏ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯧꯔꯒꯦꯀꯣ ꯂꯧꯕꯤꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯃꯇꯝ ꯂꯥꯛꯑꯦ ꯁꯤꯕ ꯇꯥꯔꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯁꯤꯗꯅꯤ ꯍꯧꯖꯤꯛ ꯌꯦꯜꯍꯧ ꯃꯌꯦꯛꯁꯤ ꯍꯦꯛ
Manipur Sarkar sak khangbiba Union government sak khangbiba da loire ne ton koi popki ma hiya la bani ne ya ni han ki sidu ya thang ngak pa ngam jere ne khwa ai jan nu pia chi chi ide ma la ho itom ka pau phang no do la e ngasi là ham múc ran ji te telephone da ga pau phang no do ran din na taraga ito ne Kanna nó hàng gì aduna kuram ne yare ai pare hoi noi mai pak tana ne ipa ipu gi khubam hanjana ba hona ga dabni ipa ne imana hona jara mi base noi koktak ta thanga ka dabni ta aduna nangi whatsapp number du iton gi i4 da um thajal o any nangi awat document do ai itong na pa ko ya ma cheng pa ka ma se library science ta ME ni ME tawraga ma ga haiba manaba haigadra karino adu amaga amaduna giá đây amaduna adune international university ne ichanapa chandramni do din en professor oirabane aduda nangna kenogi tawgi haradi Indian early script tawgi haradi khudong chaba phangne ba wa ga haiba manaba kara amaduna henba leira aduna adu ai tawdana ma mara buti dana shamdana hore daipak thiba ji leipote khoigi aigi samanung da leiba thawai do madu khoiramba hiji adu khoiramba harakan nangi brain memory hengkalakani ito lairi haite ba adu ngachi ene thengnere jidi loire ne Tarun Kumar yamung khaktani na achum bangang ba point yaung na wa ngang ma atei di mawa lam talodi yo si kanana no yumlai loina ba lining thogdo maduna aigi kok lem phuda phamba noina tu ma kan da wakhal loksing punamak piri natro ito adunida learning hangi kaina yore yauri miti uba phangjade mi pu mangan pinghali nakong na di ta jade nakong da bu ta hali o heli ba puna mang apok pani khangani apok bu ningani apok bu chongani hai dum kanam te de bokte kanam thok ma apu pa hai universal message ni man piri ba puna ma yes universal power aduna maya ki case dane iton paisa no sa lupa la ama ani chang bu di kaisu nate khoirong gi loya do naron thogdang gi dite mabai do che moi dina adi gi mana lupa la ama ko ge bu thoi doi no phede bu thor kani ma mem di mapa da numai nam gi bu do aduna akhoi tawsi iton ipa ipugi iran ngak chenje babu numai bai bana nam thaba ya gadra ne moi gi saru yauri min tra khoin tawi jibo moi khangde tawi ni khangde badu de khoina khangna ba hona tare dana cha cha inau cha moi na ne khoi da taw kan ko khoi na tawi ba che Meetei ko ba Eerup nation si ki ni ko hai je ba je ba moi ta da ba ya ro da moi ne he da ka ba da ne khoi da khangde line tamapai do mapu mana tamapai sidi dum liengdre hai dala langan dum tapirana alai ne na ha ma do khang ne ba ne ujade sa ba maning thung jade de moi khang da na tawi ni chawru ya pote adu khoina khanghan ba ngam ba tai to Uji apok ko maru Meetei maru sina amata we ne hek changjalak pa matam da ne luire ne to malem puna mangna phidam na pham oira doi ne ba khoi akoi lauri sida lawe sana mai ising kai thar ga lawe hai ba sana mai ising jai thari bu lai che le ra bani ne iton moi ga ko correlated hai ta
사가이 아리바 somda chakhreba leiri heba chai tere khuntak baiduda ꯀꯥꯡꯕꯨ ꯑꯃ ꯆꯪꯉꯒ ꯑꯃꯨꯛ ꯄꯔꯦꯡ ꯇꯨꯔꯦꯡ ꯁꯦꯝꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯕꯥꯃꯣꯟꯒꯁꯨ ꯌꯥꯎꯕ꯭ꯔꯥ ꯕꯥꯃꯣꯟꯒꯁꯨ ꯌꯥꯎꯏ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃꯅꯅꯦ ꯃꯣꯏ ꯃꯤꯇꯩꯗ ꯅꯠꯇ꯭ꯔꯗꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯕꯥꯃꯣꯟ ꯑꯣꯏꯖꯔꯁꯨ ꯃꯤꯇꯩ ꯀꯥꯡꯕꯨꯗ ꯑꯋꯥꯗ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯤꯇꯩꯁꯤꯡꯗꯨꯗꯤ ꯉꯥꯎꯁꯟ ꯐꯩꯖꯟꯅꯗꯅ ꯑꯇꯣꯞ ꯑꯇꯣꯞꯄꯒ ꯑꯣꯟꯈꯤꯕꯗꯨꯅ ꯃꯤꯇꯩ ꯊꯤ ꯈꯪꯗ꯭ꯔꯦꯕ ꯕꯥꯃꯣꯟꯗꯨꯅ ꯃꯤꯇꯩ ꯀꯜ ꯂꯩꯔꯦꯕ ꯍꯣꯏ ꯑꯗꯣ ꯑꯃꯔꯣꯝꯗ ꯊꯤꯔꯨꯔꯗꯤ ꯋꯥꯔꯜꯁꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯅ ꯂꯧꯔꯦ ꯃꯥꯅꯦ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯌꯦꯛ ꯇꯔꯦꯠꯀꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯈꯪꯗꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯩ ꯋꯥꯅꯤ ꯑꯗꯨ ꯌꯦꯛ ꯇꯔꯦꯠꯇꯨ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯆꯈꯤꯕꯩ ꯋꯥꯅꯤ ꯌꯦꯛ ꯇꯔꯦꯠꯇꯨ ꯈꯪꯕꯅ ꯌꯦꯛꯀ ꯆꯥꯔꯧꯅꯗꯅ ꯉꯁꯤ ꯌꯥꯏꯐꯕ ꯑꯣꯏꯗꯅ ꯁꯣꯏꯅꯥꯏꯗꯕ ꯐꯨꯔꯨꯞ ꯑꯃ ꯍꯥꯏꯔꯗꯤ ꯃꯤꯇꯩꯁꯤꯅ ꯃꯥꯂꯦꯝꯗ ꯇꯣꯞꯄꯔ ꯑꯣꯏ ꯂꯩꯔꯦꯗꯅ ꯑꯗꯨꯅꯤ ꯑꯗ ꯁꯣꯏꯅꯥꯏꯔꯛꯏꯗꯨ ꯀꯗꯥꯏꯗꯒꯤꯅꯣꯅ ꯊꯤꯔꯨꯔꯒꯗꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯗꯤ ꯍꯥꯟꯅ ꯈꯪꯉꯝꯃꯕ ꯁꯥꯏꯟꯁꯇ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯀꯥꯡꯕꯨ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯗꯤ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯌꯦꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯖꯤꯟ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯄ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯖꯤꯟ ꯃꯈꯜ 8 ꯂꯩꯔꯝꯕ ꯇꯥꯏ ꯑꯗꯨ ꯊꯤꯕ ꯇꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯁꯤ ꯏꯇꯣꯟ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯔꯅꯨ ꯅꯆꯥꯅ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝꯗꯒꯤ ꯃꯤꯇꯩ ꯀꯟꯁꯤ ꯍꯥꯏꯕ ꯃꯦꯁꯦꯖ 2017ꯗꯒꯤ ꯑꯩꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯍꯥꯡꯇꯣꯛꯄꯅꯦ ꯏꯇꯣꯟ ꯑꯄꯣꯛꯄ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝ ꯃꯤꯇꯩ ꯏꯔꯨꯞꯀꯤ ꯆꯩꯔꯥꯞ ꯀꯧꯏ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤ ꯔꯤꯂꯤꯖꯤꯌꯁ ꯀꯣꯔꯠ ꯑꯃ ꯂꯧꯅꯅꯕ ꯇꯧꯔꯤꯁꯦ ꯌꯨꯅꯤꯚꯔꯁꯦꯜ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝ ꯑꯁꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦꯕ